ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯡꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯋꯥꯔꯤ ꯃꯆꯥ ꯈꯔ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯅꯨꯃꯤꯠ ꯑꯗꯨ ꯅꯤꯡꯊꯝꯊꯥꯒꯤ ꯑꯌꯨꯛ ꯑꯉꯟꯕ ꯅꯨꯃꯤꯠ ꯑꯃꯗꯅꯤ꯫ ꯂꯩꯆꯤꯟꯁꯨ ꯑꯗꯨꯝ ꯊꯥꯏ꯫ ꯕꯣꯕꯣꯛ ꯀꯩꯒꯁꯨ ꯁꯨꯃꯥꯡꯗ ꯃꯩꯐꯨ ꯇꯤꯛꯇꯨꯅ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒ ꯌꯨꯝꯊꯪꯅꯕꯩ ꯈꯨꯔꯥ ꯑꯃ ꯆꯪꯉꯛꯇꯨꯅ ꯑꯕꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥꯕꯣꯛ, ꯑꯩꯅ ꯂꯥꯛꯏꯕꯁꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ꯫ ꯏꯆꯥꯅꯨꯄꯥ ꯔꯥꯖꯦꯟꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝ ꯅꯛꯁꯤꯜꯂꯛꯑꯕ ꯃꯥꯜꯂꯤ꯫ ꯃꯗꯨꯅ ꯂꯩꯅꯔꯤꯕ ꯏꯪꯈꯣꯜꯁꯤꯡ ꯑꯁꯤ ꯆꯞ ꯆꯥꯕꯤ ꯑꯣꯟꯊꯣꯛꯅꯔꯒ ꯌꯨꯝ ꯁꯥꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕ ꯃꯥꯜꯂꯤ ꯏꯆꯥꯅꯨꯄꯥꯒꯤꯁꯨ꯫ ꯉꯁꯤ ꯉꯔꯥꯡꯁꯤ ꯃꯄꯥ ꯑꯩꯉꯣꯟꯗ ꯏꯃꯥꯕꯣꯛ ꯍꯣꯏꯗ ꯋꯥꯐꯝ ꯑꯁꯤ ꯑꯃꯨꯛꯇ ꯍꯧꯗꯣꯛꯄꯤꯔꯨꯁꯨ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯂꯥꯛꯄꯅꯤ꯫ ꯃꯁꯤꯗ ꯏꯃꯥꯕꯣꯛ ꯍꯣꯏꯒꯤ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯂꯩꯒꯦ ꯍꯪꯉꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯈꯨꯔꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯇꯦꯌꯥꯏꯃ, ꯑꯩꯈꯣꯏ ꯔꯥꯖꯦꯟꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯅꯕ ꯌꯨꯝ ꯀꯩ ꯁꯦꯝꯒꯠꯅꯤꯡꯉꯦ ꯍꯥꯏꯕ꯫ ꯐꯔꯦꯅꯦ ꯑꯗꯨꯗꯤ꯫ ꯑꯗꯣ ꯏꯃꯥ ꯇꯦꯌꯥꯏꯃꯅ ꯍꯥꯏꯔꯤꯁꯤꯕꯨ ꯏꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯀꯔꯤ ꯂꯩꯒꯦ ꯍꯪꯉꯝꯃꯤ꯫ ꯕꯕꯥꯅ ꯑꯕꯣꯛꯇ꯫ ꯑꯕꯣꯛꯅꯁꯨ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯏꯕꯨꯡꯉꯣ, ꯏꯃꯥꯒꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯗ꯫ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯇꯥꯟꯅꯔꯒ ꯃꯥꯒꯤ ꯑꯇꯥꯕꯤ ꯆꯞ ꯆꯥꯕꯤ ꯁꯔꯨꯛꯇꯣ ꯑꯣꯟꯊꯣꯛꯅꯔꯣ" ꯍꯥꯏꯔꯝꯃꯒ ꯑꯕꯣꯛꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯉꯔꯥꯡ ꯂꯥꯛꯑꯝꯕꯩ ꯈꯨꯔꯥ ꯑꯗꯨꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯑꯒ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯇꯥꯏꯅꯔꯤꯕ ꯏꯪꯈꯣꯜ ꯑꯁꯤ ꯑꯣꯟꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯁꯨ ꯌꯨꯝꯗ ꯂꯩꯇꯦ, ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤ꯫ ꯏꯃꯥꯅꯁꯨ ꯑꯕꯣꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯀꯩꯅꯣ ꯏꯪꯈꯣꯜ ꯑꯣꯟꯕꯁꯤꯕꯨ ꯑꯩꯈꯣꯏꯗ ꯋꯥꯂꯥꯡ ꯑꯃꯠꯇ ꯍꯥꯏꯔꯝꯗ꯭ꯔꯤꯁꯤꯕꯣ? ꯃꯣꯏꯈꯛ ꯑꯣꯜꯂꯒ ꯌꯥꯔꯕꯣ ꯁꯤꯕꯣ?" ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯕꯣꯛꯅ ꯑꯃꯨꯛ ꯈꯪꯗꯦ, ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯉꯔꯥꯡ ꯋꯥꯔꯤꯗꯤ ꯈꯔ ꯍꯧꯗꯣꯛꯅꯈ꯭ꯔꯕꯅꯤ, ꯅꯣꯏ ꯊꯣꯛꯄ ꯇꯧꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯏꯃꯥꯁꯨ ꯃꯁꯤꯗꯤ ꯅꯆꯥꯅꯨꯄꯥ ꯀꯧꯗꯕ ꯌꯥꯔꯣꯏ, ꯑꯩꯈꯣꯏ ꯌꯥꯍꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯏꯃꯥꯅ ꯕꯕꯥꯗ ꯐꯣꯟ ꯇꯧꯔꯒ ꯀꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯕꯕꯥꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯡꯒꯥꯟꯗꯒꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯏꯃꯥꯗ ꯕꯕꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯀꯔꯤꯅꯣ ꯃꯣꯏꯅ ꯇꯧꯔꯤꯁꯤꯕꯣ? ꯉꯔꯥꯡ ꯇꯦꯌꯥꯏꯃꯒ ꯑꯩꯒ ꯐꯖꯅ ꯁꯥꯟꯅꯈ꯭ꯔꯕꯅꯤ. ꯑꯗꯣ ꯉꯔꯥꯡꯗꯤ ꯏꯪꯈꯣꯜꯁꯤ ꯉꯁꯤ ꯑꯣꯟꯊꯣꯛꯅꯁꯤꯗꯤ ꯍꯥꯏꯅꯈꯤꯗꯦ꯫ ꯃꯣꯏꯒꯤꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ, ꯑꯩ ꯑꯃꯨꯛꯇ ꯊꯣꯛꯈꯤꯒꯦ" ꯍꯥꯏꯔꯝꯃꯒ ꯕꯕꯥꯁꯨ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯏꯃꯥꯅꯁꯨ ꯕꯕꯥꯗ ꯇꯞꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯨ, ꯈꯟꯅ ꯆꯩꯅꯕꯗꯤ ꯇꯧꯔꯨꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯑꯩꯈꯣꯏ ꯈꯨꯔꯥ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯀꯔꯤꯅꯣ ꯇꯦꯌꯥꯏꯃ, ꯏꯪꯈꯣꯜ ꯑꯣꯟꯗꯣꯔꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯗꯁꯨ ꯋꯥ ꯑꯃꯇ ꯍꯥꯏꯔꯝꯕ ꯌꯥꯏ, ꯇꯨꯃꯤꯟꯅ ꯍꯦꯛꯇ ꯑꯣꯜꯂꯝꯃꯤꯁꯤꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯇꯦꯌꯥꯏꯃ ꯍꯣꯏꯅ ꯏꯪꯈꯣꯜꯁꯤ ꯑꯣꯟꯕ ꯍꯧꯔꯛꯂꯤꯕꯁꯤ?" ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗꯩ ꯈꯨꯔꯥ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯊꯣꯏꯕ, ꯀꯅꯥꯅ ꯏꯪꯈꯣꯜ ꯑꯣꯜꯂꯒꯦ? ꯁꯤꯗꯤ ꯁꯨꯝ ꯗꯥꯛꯁꯤꯗꯥꯗ ꯏꯔꯝꯕ ꯃꯄꯥ ꯑꯗꯨ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯅ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯉꯝꯕꯅꯤ꯫ ꯅꯪꯁꯨ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦ, ꯂꯥꯛꯑꯣ, ꯉꯁꯤ ꯃꯤꯁꯨ ꯁꯨꯔꯤꯉꯩ ꯁꯤꯗ ꯑꯣꯟꯊꯣꯛꯅꯍꯧꯔꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯄꯥꯟꯗ ꯕꯕꯥꯒꯤ ꯈꯨꯔꯥ ꯑꯗꯨꯒ ꯈꯣꯟ ꯀꯟꯅ ꯀꯟꯅ ꯋꯥ ꯉꯥꯡꯅꯔꯛꯄ ꯃꯈꯣꯜ ꯑꯃ ꯏꯃꯥꯒ ꯑꯩꯈꯣꯏꯒꯅ ꯏꯃꯨꯡꯗ ꯂꯩꯔꯤꯉꯩꯗ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯏꯃꯥꯅꯁꯨ, "ꯏꯕꯦꯝꯃ, ꯅꯪ ꯕꯕꯥꯁꯦ ꯑꯩꯅꯗꯤ ꯃꯤ ꯈꯟꯅꯔꯨꯅꯨ ꯍꯥꯏꯈꯤꯕꯅꯤ, ꯑꯃꯨꯛ ꯈꯟꯅꯔꯕ ꯃꯥꯜꯂꯤ, ꯏꯃꯥ ꯑꯃꯨꯛꯇ ꯊꯣꯛꯈꯤꯒꯦ, ꯅꯣꯏꯗꯤ ꯃꯅꯨꯡꯗ ꯂꯩꯔꯝꯃꯨ" ꯍꯥꯏꯔꯝꯃꯒ ꯏꯃꯥꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯏꯃꯥꯅ ꯕꯕꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯕꯕꯥꯅꯁꯨ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯃꯣꯏꯒꯤꯁꯤꯗꯤ ꯈꯟꯅꯕ ꯍꯧꯕꯅꯤ꯫ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯆꯞ ꯆꯥꯕꯤ ꯂꯩꯖꯔꯝꯃꯕ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯁꯔꯨꯛꯅꯤ ꯍꯥꯏꯗꯅ ꯄꯣꯏꯟ ꯑꯃꯒꯤ ꯁꯔꯨꯛ ꯍꯦꯟꯅ ꯑꯩꯈꯣꯏ ꯑꯁꯣꯝꯗ ꯍꯦꯟꯖꯜꯂꯛꯏ꯫ ꯌꯥꯔꯣꯏ, ꯃꯁꯤꯗꯤ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯔꯒ ꯆꯞ ꯆꯥꯕꯤ ꯑꯃꯨꯛ ꯑꯣꯟꯊꯣꯛꯅꯗꯕ ꯌꯥꯔꯣꯏ" ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯕꯕꯥꯗ, "ꯌꯥꯔꯦ ꯇꯣꯛꯑꯣ, ꯃꯥꯟꯅꯔꯨꯔꯅꯨ, ꯀꯩꯗꯧꯋꯦꯒꯦ ꯂꯧꯖꯈ꯭ꯔꯁꯅꯨ, ꯏꯪꯈꯣꯜ ꯃꯆꯦꯠ ꯈꯔꯁꯤꯗ ꯈꯟꯅ ꯆꯩꯅꯕ ꯄꯥꯝꯗꯦ꯫ ꯇꯦꯌꯥꯏꯃꯁꯤꯁꯨ ꯃꯁꯥ ꯃꯥꯏꯕꯅꯤ, ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏ ꯑꯋꯥꯕ ꯇꯥꯒꯅꯤ꯫ ꯏꯪꯅ ꯆꯤꯛꯅ ꯈꯔ ꯁꯨꯖ ꯅꯣꯝꯖꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕ ꯏꯃꯨꯡ ꯑꯁꯤ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯃꯒꯤ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯇꯜꯂꯤ, ꯇꯣꯛꯑꯣ, ꯃꯣꯏ ꯊꯣꯛꯄ ꯇꯧꯖꯔꯁꯅꯨ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯅꯗꯤ ꯌꯥꯔꯝꯗꯦ꯫ ꯕꯕꯥꯗꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒꯗꯤ ꯕꯕꯥꯅ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯑꯒ ꯃꯄꯥꯟꯗ ꯍꯥꯏꯐꯦꯠ ꯍꯪꯆꯤꯠ ꯂꯥꯡꯕ ꯊꯣꯛꯄꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟ ꯊꯣꯡꯒꯥꯜꯂꯣꯝꯗ ꯐꯩꯖꯣꯝ ꯑꯃꯨꯕ ꯁꯦꯠꯄ ꯃꯀꯣꯛꯇꯁꯨ ꯀꯣꯛꯁꯦꯠ ꯑꯃ ꯌꯦꯠꯂꯒ ꯃꯈꯨꯠꯇꯅ ꯌꯥꯡꯀꯣꯛ ꯑꯃ ꯄꯥꯏꯔꯒ ꯁꯝꯕꯟ ꯃꯔꯨꯝꯗ ꯄꯥꯛꯊꯈꯤꯕ ꯑꯃ ꯕꯕꯥꯅ ꯎꯔꯛꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯗꯨ ꯐꯠꯇ꯭ꯔꯕ ꯃꯥꯏꯕ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥ ꯑꯗꯨꯅꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯕꯕꯥꯁꯨ ꯃꯆꯤꯟꯗ, "ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯎꯈꯤꯕꯗꯨꯗꯤ? ꯃꯥꯒꯤꯁꯤꯗꯤ ꯑꯑꯣꯏꯅꯅ ꯑꯩꯈꯣꯏꯗ ꯁꯤꯡꯅꯔꯦꯗꯅ, ꯐꯩ, ꯏꯃꯨꯡꯗ ꯆꯪꯉꯒ ꯂꯨꯝꯃꯒ ꯇꯨꯃꯤꯟꯅ ꯌꯦꯡꯒꯦ" ꯍꯥꯏꯗꯅ ꯕꯕꯥꯁꯦ ꯏꯃꯨꯡꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯉꯛꯈꯤ꯫ ꯏꯃꯥꯅꯁꯨ ꯕꯕꯥꯗ ꯀꯩꯗꯧꯔꯛꯀꯦ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ, "ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯂꯦ, ꯃꯤ ꯐꯠꯇꯕ ꯍꯥꯏꯕꯁꯦ ꯐꯠꯇꯕꯖꯥꯠꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯉꯥꯏꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯎꯕꯗ
ꯀꯔꯤꯅꯣꯃ ꯎꯔꯤ ꯑꯩ ꯃꯅꯨꯡꯗꯒꯤ ꯇꯨꯃꯤꯟꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯕꯕꯥꯅ ꯑꯩꯈꯣꯏ ꯃꯃꯥꯡ ꯀꯥꯗꯒꯤ ꯊꯣꯡꯅꯥꯎ ꯃꯔꯨꯝꯗ ꯇꯨꯃꯤꯟꯅ ꯂꯨꯝꯃꯒ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯠꯇ꯭ꯔꯕꯩ ꯈꯨꯔꯥ ꯑꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯌꯥꯡꯀꯣꯛ ꯑꯗꯨꯗ ꯑꯃꯥꯡꯕ ꯄꯣꯠꯁꯛ ꯈꯔ ꯍꯥꯞꯄꯒ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯂꯪꯁꯜꯂꯝꯃꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯍꯥꯏ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯏꯃꯥꯒ ꯕꯕꯥꯒ ꯃꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯔꯤꯕꯨ ꯊꯣꯔꯛꯀꯗꯕ ꯈꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯩꯈꯣꯏ ꯑꯕꯣꯛꯁꯨ ꯃꯄꯥꯟꯗ ꯈꯪꯗꯕꯗꯒꯤ ꯊꯣꯛꯎꯕꯗ ꯐꯠꯇ꯭ꯔꯕꯩ ꯈꯨꯔꯥ ꯑꯗꯨꯅ ꯊꯥꯖꯤꯜꯂꯝꯕ ꯐꯠꯇꯕ ꯂꯩꯌꯥꯝꯁꯤꯡ ꯑꯗꯨ ꯑꯣꯛꯅꯈꯤ꯫ ꯁꯨꯃꯥꯡꯗꯒꯤ ꯑꯕꯣꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯕ ꯑꯃꯅ ꯇꯥꯟꯅꯔꯛꯏ ꯍꯥꯏ꯫ ꯕꯣꯕꯣꯛꯁꯨ ꯃꯇꯧ ꯑꯗꯨꯗ ꯏꯃꯨꯡꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯕꯕꯥꯒ ꯏꯃꯥꯒ ꯑꯩꯈꯣꯏꯒꯅꯁꯨ ꯑꯕꯣꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯅ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯕꯗ ꯑꯕꯣꯛꯇꯤ ꯃꯁꯥꯗ ꯊꯛ ꯊꯛ ꯅꯤꯛꯑꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯑꯕꯣꯛꯇ "ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯅꯁꯥꯗꯨꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯀꯤꯕꯒꯨꯝ ꯇꯧꯔꯤꯗꯣ ꯀꯔꯤ ꯊꯦꯡꯅꯔꯛꯑꯒꯦ?" ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯕꯣꯛꯁꯨ ꯑꯍꯥꯟꯕꯗꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯣꯔꯛꯈꯤꯗꯦ꯫ ꯏꯃꯥꯅꯁꯨ ꯐꯤ ꯑꯃꯗ ꯏꯁꯤꯡ ꯈꯔ ꯆꯣꯠꯍꯜꯂꯒ ꯑꯕꯣꯛꯀꯤ ꯃꯔꯥꯏꯕꯛꯇ ꯊꯝꯕꯤꯔꯝꯃꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯩꯈꯣꯏ ꯑꯕꯣꯛꯁꯤ ꯆꯥꯎ ꯊꯧ ꯑꯃꯠꯇ ꯌꯥꯔꯛꯈꯤꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯕꯕꯥꯁꯨ ꯈꯔ ꯆꯤꯡꯅꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯐꯠꯇꯕꯩ ꯈꯨꯔꯥ ꯑꯗꯨꯅ ꯏꯪꯈꯣꯜꯗ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨꯗ ꯑꯕꯣꯛꯁꯦ ꯀꯔꯤꯅꯣꯃꯗꯤ ꯑꯣꯡꯅꯔꯝꯃꯅꯤ ꯈꯪꯉꯝꯃꯤ꯫ ꯕꯕꯥꯅ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯕꯣꯛꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯗ ꯊꯛꯇꯕꯗꯒꯤ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯖꯜꯂꯛꯈꯤ꯫ ꯗꯣꯛꯇꯔ ꯌꯦꯡꯕꯁꯨ ꯆꯞ ꯆꯥꯕ ꯂꯥꯏꯑꯣꯡ ꯈꯪꯉꯝꯈꯤꯗꯦ꯫ ꯃꯥꯏꯕ ꯃꯥꯏꯕꯤ ꯌꯦꯡꯉꯕꯁꯨ ꯀꯌꯥ ꯀꯥꯟꯅꯕ ꯑꯣꯏꯈꯤꯗꯦ꯫ ꯀꯣꯟꯅꯗꯤ ꯑꯕꯣꯛꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯥꯗ ꯁꯨꯝ ꯁꯣꯟꯖꯜꯂꯛꯇꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯀꯣꯟꯅ ꯕꯕꯥꯅꯁꯨ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯂꯩꯈꯤꯗ꯭ꯔꯤꯁꯦ ꯅꯍꯥꯟ ꯅꯣꯡꯃ ꯃꯤꯐꯠꯇꯕ ꯑꯗꯨꯅ ꯏꯪꯈꯣꯜ ꯅꯨꯡ ꯑꯁꯤꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯊꯥꯖꯜꯂꯝꯕꯗꯣ ꯗꯁꯥ ꯈꯔ ꯄꯥꯡꯗꯕ ꯑꯍꯜ ꯑꯁꯤꯗ ꯃꯥꯌꯣꯛꯅꯈ꯭ꯔꯦ꯫ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯊꯦꯡꯅꯩ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯃꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯃꯤꯠꯃꯛꯁꯤꯅ ꯎꯍꯧꯔꯤꯉꯩ ꯐꯥꯔꯒ ꯇꯞꯇꯥꯅ ꯐꯨꯗꯔꯝꯒꯗꯕꯅꯤ ꯍꯥꯏꯗꯅ ꯕꯕꯥꯁꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯕꯣꯛ ꯍꯦꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤꯁꯨ ꯌꯨꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯔꯛꯈꯤ꯫ ꯌꯨꯝꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯑꯍꯜ ꯑꯃꯅ ꯕꯥꯁꯣꯞ ꯏꯁꯩ ꯁꯛꯇꯨꯅ ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯑꯕꯣꯛꯀꯤ ꯀꯥꯗ ꯑꯕꯣꯛꯅ ꯂꯣꯛ ꯈꯨꯕꯒꯨꯝꯕ ꯃꯈꯣꯜ ꯀꯤꯔꯕ ꯀꯌꯥꯁꯤ ꯇꯥꯔꯛꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯩꯈꯣꯏꯁꯨ ꯀꯤꯖꯔꯛꯄꯗꯒꯤ ꯕꯕꯥꯅ ꯃꯥꯏꯕ ꯍꯥꯏꯕ ꯖꯥꯠꯁꯤꯗꯤ ꯌꯦꯡꯍꯜꯂꯔꯣꯏ, ꯃꯥꯏꯕꯤ ꯑꯣꯏꯅ ꯍꯩꯕ ꯑꯃ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯑꯒ ꯌꯦꯡꯊꯣꯛꯍꯟꯒꯦ ꯍꯥꯏꯗꯅ ꯃꯥꯏꯕꯤ ꯑꯃ ꯄꯨꯔꯛꯑꯒ ꯌꯨꯝ ꯑꯁꯤꯗ ꯂꯥꯏ ꯈꯨꯔꯨꯝꯊꯣꯛꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯅꯨꯡ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯜ ꯑꯃꯅ ꯅꯤꯡꯉꯝꯗꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯤ꯫ ꯏꯪꯈꯣꯜ ꯑꯁꯤꯁꯨ ꯃꯥꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯔꯦ꯫ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯥꯏꯁꯤꯁꯨ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕ ꯃꯤꯁꯨ ꯂꯩꯕ ꯃꯥꯜꯂꯤ꯫ ꯌꯥꯗꯦ, ꯏꯁꯥꯗ ꯁꯥꯅꯤꯜ ꯑꯃ ꯐꯥꯎꯏ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯃꯥꯏꯕꯤ ꯑꯗꯨꯗ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯊꯣꯛꯑꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯍꯟꯁꯤꯒꯤ ꯃꯊ꯭ꯋꯥꯏ ꯃꯃꯤꯁꯤꯗꯤ ꯇꯥꯟꯈꯤꯕ ꯌꯥꯒꯅꯤ, ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯃꯤꯅ ꯇꯧꯔꯛꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯉꯥꯛꯊꯣꯛꯄꯗ ꯈꯔ ꯋꯥꯅ ꯊꯣꯛꯀꯅꯤ꯫ ꯑꯩ ꯖꯟꯇ꯭ꯔ ꯈꯔ ꯁꯦꯝꯕꯤꯒꯦ, ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯌꯦꯡꯉꯒ ꯍꯌꯦꯡ ꯂꯧꯕ ꯂꯥꯛꯎ꯫ ꯅꯈꯣꯏꯅ ꯖꯟꯇ꯭ꯔ ꯂꯧꯕ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯑꯩꯒꯤꯗ ꯂꯥꯏꯍꯜ ꯑꯃꯨꯛꯇ ꯍꯥꯟꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯂꯥꯏꯇꯤꯟ ꯈꯨꯔꯝꯕ ꯂꯣꯏꯔꯕꯅꯤꯅ ꯑꯍꯜ ꯑꯗꯨꯅ ꯃꯅꯤꯟ ꯅꯥꯏꯔꯝꯕꯁꯤꯡ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯐꯔꯅꯤ" ꯍꯥꯏꯔꯝꯃꯒ ꯃꯥꯏꯕꯤ ꯑꯗꯨꯁꯨ ꯆꯠꯈꯤ꯫ ꯅꯣꯡꯉꯥꯟꯕꯒꯗꯤ ꯕꯕꯥꯅ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯁꯤꯡꯈꯤꯕ ꯖꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯂꯧꯔꯝꯃꯤ, ꯑꯗꯨꯒ ꯂꯥꯏꯍꯟꯁꯨ ꯍꯜꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯥꯟꯅ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯐꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯐꯠꯇ꯭ꯔꯕꯩ ꯈꯨꯔꯥ ꯑꯗꯨꯁꯨ ꯂꯩꯀꯥꯏꯒꯤ ꯃꯪꯗꯒꯤ ꯃꯤ ꯄꯣꯠꯂꯣꯏꯈꯤꯕꯒꯤ ꯎꯠ ꯋꯥꯏꯁꯤꯡ ꯑꯗꯨ ꯈꯣꯝꯃꯤꯉꯩ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯐꯥꯔꯒ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯍꯥꯟꯅꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯏꯈꯨꯔꯥ ꯑꯁꯤ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕ, ꯃꯤꯒꯤ ꯏꯃꯨꯡꯗ ꯍꯤꯒꯥꯏ ꯋꯥꯊꯥꯖꯟꯕ, ꯐꯠꯇꯕ ꯇꯧꯕ ꯃꯤꯅꯤꯁꯤ ꯈꯪꯉꯝꯃꯤ꯫ ꯃꯗꯨꯅ ꯃꯌꯥꯝꯅꯁꯨ ꯏꯈꯨꯔꯥ ꯑꯁꯤ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯀꯣꯟꯅꯗꯤ ꯐꯠꯇ꯭ꯔꯕ ꯏꯈꯨꯔꯥ ꯑꯗꯨꯁꯨ ꯃꯥꯅ ꯇꯧꯖꯔꯨꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯂꯩꯈꯤꯗꯦ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯕꯗꯒꯤ ꯑꯉꯥꯎꯕꯤ ꯑꯣꯟꯈꯤ꯫ ꯃꯆꯥꯅꯨꯄꯥꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯌꯨꯝꯗ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯏꯪꯈꯣꯜ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯅ ꯏꯁꯨꯛ ꯁꯨꯛꯑꯒ ꯂꯩꯔꯤ꯫ ꯃꯔꯛ ꯃꯔꯛꯇꯁꯨ ꯏꯪꯈꯣꯜ ꯑꯗꯨ ꯑꯀꯤꯕ ꯃꯇꯧ ꯈꯔꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯅ ꯊꯦꯡꯅꯔꯤ꯫ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯑꯩ ꯏꯁꯥꯃꯛ ꯃꯣꯏꯔꯥꯡꯗꯒꯤꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯕꯤꯗ꯭ꯌꯥꯅꯟꯗ ꯀꯧꯖꯩ꯫ ꯃꯌꯥꯝꯗ ꯑꯩꯅ ꯉꯁꯤ ꯇꯥꯍꯟꯖꯒꯗꯕ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯗ ꯑꯁꯤꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯤ ꯀꯦꯔꯦꯂꯥꯒꯤ ꯃꯐꯝ ꯑꯃꯗ ꯀꯦꯐꯦ ꯑꯃꯗ ꯊꯕꯛ ꯇꯧꯅꯕ ꯃꯈꯣꯏ 4 ꯆꯠꯈꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯕ ꯃꯇꯨꯡ ꯏꯆꯟꯅꯨꯄꯤꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 ꯇꯥꯔꯛꯄ ꯑꯁ꯭ꯋꯥꯏꯗ ꯃꯕꯨꯛ ꯊꯤꯜꯂꯤ ꯍꯥꯏꯗꯅ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯛꯄ ꯃꯤꯑꯣꯏ ꯑꯃꯗ ꯍꯥꯏꯔꯝꯃꯤ ꯍꯥꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯆꯟꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕꯗ ꯑꯀꯤꯕ ꯑꯃ ꯄꯣꯛꯈꯤ ꯍꯥꯏ꯫ ꯃꯁꯥꯗ ꯊꯔꯣ ꯃꯥꯔꯣ ꯑꯣꯜꯂꯒ
ꯃꯃꯤꯠ ꯃꯃꯥꯏ ꯁꯪꯇꯣꯛꯑꯒ ꯀꯟꯅ ꯂꯥꯎꯔꯒ ꯀꯞꯄꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯏꯆꯟꯅꯨꯄꯤꯒ ꯆꯠꯃꯤꯟꯅꯈꯤꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯆꯟꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯈꯤ꯫ ꯐꯣꯟꯗꯁꯨ ꯏꯆꯟꯅꯨꯄꯤꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯐꯣꯟ ꯊꯝꯃꯒ ꯏꯃꯥꯒ ꯕꯕꯥꯒꯤꯒ ꯃꯅꯥꯛꯇ ꯆꯪꯉꯒ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯕꯕꯥ, ꯑꯩꯈꯣꯏ ꯏꯆꯟꯗꯣ ꯑꯥꯗ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯍꯥꯏ꯫ ꯃꯁꯥꯗꯣ ꯂꯥꯛꯅ ꯐꯥꯅ ꯉꯝꯗꯕ ꯃꯈꯩ ꯊꯥꯔꯣ ꯃꯥꯔꯣ ꯑꯣꯜꯂꯒ ꯂꯩꯔ ꯃꯥꯜꯂꯤ꯫ ꯃꯁꯤꯗꯤ ꯀꯝꯗꯧꯅꯤ ꯍꯪꯉꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ, ꯍꯥꯟꯅꯁꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯉꯩ ꯃꯁꯥꯗ ꯑꯅꯥꯕ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯈꯤꯗꯕꯅꯤ꯫ ꯅꯠꯇ꯭ꯔꯒ ꯅꯈꯣꯏ ꯅꯆꯟꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯕꯦꯝꯆꯥꯒꯤ ꯕꯕꯥꯗ ꯑꯃꯨꯛꯇ ꯍꯪꯉꯨꯁꯤꯔꯥ? ꯃꯁꯥꯁꯨ ꯃꯥꯏꯕꯅꯤ, ꯃꯥꯒ ꯇꯥꯟꯅꯔꯒ ꯊꯣꯛꯀꯗꯕ ꯃꯥꯜꯂꯤ ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯅꯁꯨ ꯃꯗꯨꯅ ꯐꯔꯅꯤ ꯍꯥꯏꯗꯅ ꯑꯍꯤꯡ ꯑꯗꯨꯗ ꯏꯃꯥꯒ ꯕꯕꯥꯒ ꯏꯆꯟꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯃꯄꯥꯗꯨ ꯎꯅꯕ ꯆꯠꯂꯝꯃꯤ꯫ ꯑꯕꯦꯝꯆꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯁꯨ ꯏꯆꯟꯅꯨꯄꯤꯒ ꯑꯥꯗ ꯆꯪꯕꯗ ꯌꯥꯎꯕ ꯑꯉꯥꯡꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯌꯨꯝꯗꯒꯤ ꯃꯥꯏꯕ ꯑꯗꯨ ꯇꯧꯔꯒ ꯏꯆꯟꯅꯨꯄꯤꯒꯤ ꯃꯃꯤꯡ ꯁꯣꯜꯂꯒ ꯂꯥꯏ ꯈꯨꯔꯨꯝꯈꯤꯕꯗꯒꯤ ꯑꯉꯛꯄꯅꯤ, ꯈꯨꯗꯛꯇ ꯃꯈꯣꯏ ꯑꯥꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯀꯣꯜ ꯇꯧꯔꯛꯑꯒ ꯏꯆꯟꯅꯨꯄꯤꯗꯨ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ, ꯐꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯕꯕꯥꯒ ꯏꯃꯥꯒ ꯑꯩꯈꯣꯏꯁꯨ ꯃꯇꯧ ꯑꯗꯨꯗ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯃꯨꯛ ꯏꯆꯟꯅꯨꯄꯤꯗꯣ ꯊꯕꯛ ꯃꯐꯝꯗ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯀꯥ ꯑꯃꯗ ꯄꯣꯊꯥꯏ ꯍꯥꯏ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯏꯆꯟꯅꯨꯄꯤꯁꯤ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯂꯥꯎ ꯈꯣꯡꯕ ꯑꯃꯨꯛ ꯍꯧꯔꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯌꯥꯝ ꯆꯪꯗꯅ ꯄꯨꯈꯠꯂꯒ ꯃꯁꯥꯗ ꯗ꯭ꯔꯤꯞ ꯌꯥꯜꯂꯤ ꯍꯥꯏ꯫ ꯀꯣꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯒ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯏꯆꯟꯅꯨꯄꯤꯁꯨ ꯍꯥꯟꯅꯒꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ, ꯋꯥꯔꯤ ꯋꯥꯇꯥꯏꯒ ꯐꯖꯅ ꯁꯥꯟꯅꯔꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯄꯨꯡꯐꯝ ꯄꯨꯡ 9:10 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯏꯆꯟꯅꯨꯄꯤꯁꯤ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯑꯃꯨꯛ ꯍꯧꯔꯛꯂꯦ ꯍꯥꯏꯗꯅ ꯑꯉꯥꯡꯁꯤꯡꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯏꯃꯥꯒ ꯕꯕꯥꯒꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯉꯔꯥꯡꯒꯤ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯂꯒ ꯂꯥꯏ ꯈꯨꯔꯨꯝꯕꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ꯫ ꯅꯣꯡꯉꯥꯟꯕꯒꯗꯤ ꯏꯆꯟꯅꯨꯄꯤꯁꯨ ꯑꯍꯤꯡꯗ ꯂꯥꯎ ꯈꯣꯡꯕ ꯌꯥꯝꯅ ꯇꯧꯈꯤꯕꯗꯒꯤ ꯃꯁꯥꯗ ꯆꯣꯛꯊꯔꯦ ꯍꯥꯏꯗꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯊꯕꯛ ꯂꯦꯞꯄꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯑꯀꯤꯕ ꯃꯇꯧ ꯑꯃꯗ ꯏꯆꯟꯅꯨꯄꯤꯁꯤ ꯄꯨꯡꯐꯝ ꯃꯇꯝ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯆꯤꯟꯗ ꯍꯪꯒꯣꯏꯕ ꯀꯤꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯛꯏ ꯍꯥꯏ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯦꯅꯦꯖꯔ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏ ꯑꯗꯥꯏꯗ ꯂꯩꯕ ꯂꯥꯏꯒꯤ ꯃꯔꯝꯗ ꯈꯪꯕ ꯃꯤ ꯈꯔ ꯀꯧꯔꯒ ꯌꯦꯡꯍꯟꯁꯤ ꯍꯥꯏꯕꯗ ꯌꯥꯗꯦ ꯍꯥꯏ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯁꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯆꯪꯗꯅ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗ ꯃꯊꯛꯇꯁꯨ ꯏꯆꯟꯅꯨꯄꯤꯁꯤ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏ, ꯑꯩ ꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏ ꯃꯥꯅ, ꯍꯣꯁꯇꯦꯜꯗ ꯆꯠꯁꯤ ꯍꯥꯏꯗꯅ ꯃꯥꯅ ꯀꯧꯔꯦ꯫ ꯑꯩ ꯊꯥꯗꯣꯛꯑꯣ ꯍꯥꯏꯗꯅ ꯏꯆꯟꯅꯨꯄꯤꯁꯤ ꯃꯆꯤꯟꯗ ꯆꯨꯔꯣꯟ ꯍꯣꯏ ꯀꯩ ꯑꯣꯏ ꯃꯁꯥꯗꯣ ꯐꯤꯡ ꯀꯥꯎꯔꯛꯈꯤ ꯍꯥꯏ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯃꯃꯥꯡꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯁꯨ ꯌꯨꯝꯂꯣꯝꯗꯒꯤ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯕꯕꯥꯅ ꯏꯃꯥꯒ ꯑꯩꯒꯗ ꯁꯨꯃꯥꯏꯅ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯒꯗꯤ ꯌꯥꯔꯔꯣꯏ, ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯥꯏꯕꯤ ꯑꯍꯩꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯃꯨꯛꯇ ꯌꯦꯡꯍꯟꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯏꯃꯥꯒ ꯕꯕꯥꯒ ꯑꯩꯈꯣꯏ ꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯅꯁꯨ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯌꯦꯡꯕꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏ ꯂꯩ, ꯑꯉꯥꯡꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤ ꯊꯋꯥꯏ ꯑꯁꯤꯅ꯫ ꯃꯇꯝ ꯄꯨꯝꯕꯗ ꯃꯈꯣꯏꯅ ꯑꯥꯗ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗꯁꯨ ꯊꯋꯥꯏ ꯑꯗꯨꯒ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯏꯕꯤ ꯑꯗꯨ ꯇꯥꯟꯅꯔꯒ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯈꯤ꯫ ꯃꯗꯨꯁꯨ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯇꯥꯔꯛꯄꯒ ꯑꯃꯨꯛ ꯍꯦꯛꯇ ꯍꯧꯔꯛꯄꯗꯒꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯐꯣꯟꯗ ꯃꯥꯒ ꯈꯪꯅꯕ ꯃꯥꯏꯕ ꯑꯅꯤ ꯑꯃꯒ ꯐꯣꯟꯗ ꯀꯟꯐꯔꯦꯟꯁ ꯄꯤꯅꯔꯒ ꯌꯥꯝꯅ ꯋꯥꯅ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯈꯤꯕꯗꯒꯤ ꯏꯆꯟꯅꯨꯄꯤꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯏꯕꯤ ꯑꯗꯨꯅꯁꯨ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯆꯥꯅꯨꯄꯤꯁꯦ ꯑꯥꯗ ꯁꯨꯝ ꯊꯝꯃꯅꯨ, ꯁꯤꯗꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯁꯤꯗꯤ ꯉꯥꯏꯍꯥꯛꯇꯪꯒꯤꯅꯤ, ꯑꯉꯥꯡꯗꯣ ꯊꯨꯅ ꯀꯧꯊꯣꯛꯍꯧꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯏꯆꯟꯅꯨꯄꯤꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯧꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯊꯋꯥꯏ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯦꯅꯦꯖꯔ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅ ꯊꯕꯛ ꯇꯧꯔꯝꯕ ꯁ꯭ꯇꯥꯐ ꯈꯔꯅꯁꯨ ꯍꯥꯟꯅ ꯈꯪꯉꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯔꯝꯗꯤ ꯏꯆꯟꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯏꯆꯟꯅꯨꯄꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯃꯐꯝ ꯑꯗꯨꯗ ꯃꯇꯧ ꯀꯌꯥꯗꯨ ꯍꯦꯛ ꯍꯧꯔꯛꯄꯒ ꯃꯦꯅꯦꯖꯔꯗ ꯍꯥꯏꯔꯨꯕꯗ ꯀꯅꯥꯃꯠꯇ ꯇꯥꯛꯊꯣꯛꯀꯅꯨ, ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯛꯈꯤ ꯍꯥꯏ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯏꯆꯟꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯁꯨ ꯈꯔ ꯆꯤꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯏꯆꯟꯅꯨꯄꯤꯅ ꯑꯥꯗ ꯂꯩꯔꯨꯕꯗꯨ ꯊꯋꯥꯏ ꯐꯣꯡ ꯃꯥꯡꯕ ꯌꯥꯕꯒꯤ ꯆꯥꯡꯗ ꯂꯩ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯤꯗ ꯏꯆꯟꯅꯨꯄꯤꯁꯨ ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯩꯔꯦ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫